Hello, my YouTube family, Manipuri homemaker channel na Myambu taramna ochari. Masidi Yamna nungai Myamtu aigi Google Adsense pin sulae. Mayamna nungsibiba atudagidi support tawbiba mayamgi mateng yaudana kasu oithokpa yaba nate ado mayamda hainingai leitana thagatsari. Thank you so much. Ado ngasidi recipe uchara aroge aduga akhoigi nauna YouTuber oiningba nauna YouTube channel hangba hangdangaiba monetize tawtriba singda support tawboina aishu akhoigi yam thuna monetize tawnaba Google Adsense pin ga yam thuna phangnaba kamaina channel grow tawbadagi karamna kamaina haibadu ai trick ahum khatang haijarake chigi trick ahum sibu tawragadi adum channel khudikmak adum monetize tawni grow tawraga adum successful oini haina khalle ado aigi se utpadi ya tabanina aigi inkolgi hailai khara adum uchara age ko trick number 1 da akhoige isagi talent hana yengaga YouTube channel gi category khanbiyo akhoige category khanba se yamna maru oiba karamba kaino da YouTube channel hanga da ge haibase aduna mina mubang tawnai phawgre paisa phangre duragidi blogging tawbada paisa yam phangre pawutta ulaga kaina adumaina khanba yaba nate YouTube channel sidi khoige yamna suwa ba aduragidi yamna patience laiba yamna khangba kanba mina YouTuber oigadabane ba YouTuber oibase araiba nate ko meyam aduki matik wa khrajani aduna YouTuber khudingmapu aina ikai khumna ba uchari duragidi akhoige isagi talent se ko phi saba oibe yai phi lonba oibe yai gardening tawba cooking aduragidi farmer jangna pi thaba aduki lairik lai sudabu oire dum mingonda kitang kana ba nungai gadaba haibasina mingonda kana ba piba haibasina tung koina di successful oidoini tung koina le hodoini akhoige ngahaki natabu ko aduna phagi dabu oire mingonda kitang nungai hanba mibu no hanba nungai hanba phawon ba sisu aphaba makhal amani dana aduna akhoigi YouTube channel gi category khanba si amna maru oi ko mina phawe haidana hetta ami hetta tawba yanteba duragidi isagi talent to leijaragadi ahing nungdin khangdana wana tawbudo kasu phana waraga su waba phawroi dum mangonda nungai ba amadi leijadoini aduduna akhoigi YouTube channel gi category se isagi talent yengaga khanbiyo number 1 da adiragi trick number 2 da akhoigi YouTube channel gi link se share su tawroidabani akhoigi YouTube channel je subscribe tawbiro kaina share link share tawbase sisina YouTube channel se down janabagi khwaidagi chawba maramneba akhoigi khangna janaba mi da ai YouTube channel la ye subscribe tawbiro video yengbiro like tawbiro ga haibase yamna phataba tawroida ba thabakni ko sisa duna akoi kamaina down jalan ge haibada khangna janaba mi mada aigi video YouTube channel se subscribe tawbiro haidana link share tawba matamda ma soidana bukti subscribe pudi tawra ani ko aduga ma mangonda gi view di kasu phangaroi ba ngasai khangna chana ba ngakta loina leirabanina mai sibu kaino ne na akhoi gi value leitabado dum thengnara unara khangnara leibanina aduragidi mai se kaino haraga haipetang yengaga dum tokharani aduragidi video do haipetang changa mana e view ke am yangre subscriber ke am yangre aduragidi mai sibu kaino ne haipetang mana changa ga yengba matam sida akoi gi video se YouTube channel se pura down jatoine ba aduna YouTube channel ge link je share sum tawbi kano kanam ta da su haibi kano akoi gi organic subscriber tv aduna akoi organic subscriber haibadi khoi masana pa magalak jabado khoi gi gardening tawre bu khallasu laisu pamjaba thaba pamjaba mi amana phajana yengba matamda di video se loiba phawba phajana dum thagat pa khuding ye dum yam phajana yeng doini dana dumaina tawbaduna khoigi channel se successful oi doine ba grow yam thuna tawdoine ba dumaina tawragade
Trick number 3 da akhoi video se consistency laina chang naina video se puthokpa haibadi 1 week tang bu oiro tha amada bu tang bu oiro adugidi nuti gi bu puthokpa ngamadi yam phare aduna akhoi gi timing phawbada nuti gi chap jana akhoi gi timing se chap jana adum thagat padu adu yamna maru oiba aduna dumaina tawragadi akhoi gi channel se am thuna grow oigani adugidi akhoi gi sandak tha mani se lepage da thabak chille khole dugi angang ge exam lai adu tawe khole na sumaina lepuraga amu tawbu se am phatte ba akhoi tha mani khangde marak ta kuina lepu ka se akhoi gi video se channel se freeze tawraga na akhoi gi leng da bida dum lai do ne view je sum se jado adu na yamna consistency laina video thagat ka daka le dugi de akhoi gi yamna marul ka trick amana video se hek thagat ko matam da khoi imung da dum phone se ani mari manga dum imung gi mi sing do amma mama dum pai nei dana adu na video thagali go phone se gi na taba tai phone de gi video se phajana full watch taw bio diragi di gmail account se khoi gi phone ama da dum ani ahum hang ba ya bana ba adu na phone ama da gmail account ani ahum da sila ga full watch taw ba da dum hek thagat ba ga video taramu uyeng adi adum akhoi gi YouTube ko senariba AI robot singna magi video cd phajama lemina phajana full watch ta wine kaina haibagi kaino ma lei bajani ko iduna khoi gi cooking channel bu hairo cooking bu yeng ba pamjaba sing do mana thiraga dum impression do bijagi do ni dana adu sigi trick se yamna chum mena di khalle aidi aduna akhoi YouTube channel hange khaliba amadi akhoi YouTube channel bu hangaga YouTuber akhoi grow tawdi suya yadraba kaigumba oibiraga di trick ahum se ongtang apply tawbiraga kanai natraga kanade haibado ongtang yengbiyo aduga karigumba kanaraga di sungsoi soidana comment su pibiro asigi di video se matang sida loisalage bye bye.